Angang Singi Pukning Wakhal da Hanjin Awaba Pigadaba video amade Reels na Chingba Amatta social media gi platform Singda Hagatpiganu haina Manipur Commission for Protection of Child Rights ke Chairman Kaisam Pradeep Kumar na appeal tarakle. Wafamase Where Have All the Flowers Gone ge initiative makada Nawa Foundation na silaga chahi asige kosem na loba class 12 ke exam da mai paklaba relief camp Singda changsapam loriba Mahirui Singh taram na okpagi tharam da mahak na fundok kibane. Mahirui Singh aduda career guidance amasung counseling piba yauna thau ground da hangba relief camp ta pangthokpa thoram aduda Pradeep Kumar na hai handak numit kharani gi mamang da kaithel da yerum yolamba nupa macha amage video viral oirakiba adu taseng na laibak thibane video adu apaba wakhal lona lamjinglaga namba oirabasu angang adugi masak amade maming matha restriction amata thamdana Uthorakpana nupa macha adugi Pukning Wakhal da hanjin sokhan ba yaba mami yawe loinana video aduga mari lendana tongan ba meeting da miyamna pirakpa comment sing lakpa sida MCPCR na case amalokhatle masiga iroinana real assembly ba miyoi adu wari sanana ba sumon thakre asigumba thabak asi matungda amuk hana tawdana ba wari sanagani loinana angang adugi damak tung koigedaba kari khongthang lokhatpa yakadagi habidu social welfare department ka khanaba leire restriction amata yaudana amade edit tawdana angang singda yumpham oiba video amade reels na chingba amata social media ge platform singda Hagatpiganu masina angang singi Pukning amasung Wakhal da hanjin awaba pinabagi machak ama oigane mahakna makata na phongdokkibada chahi asi kosem na loba class 12 ke exam da mai paklaba hozik relief camp sing da changsapam loriba Mahirui Singh da Pukning thogatpo oina pangthokliba thauramase apaba khongthangni masina makoigi tunggi punsida henna hotnaningbagi note ama soidana hapkani haibagi thajabalei Nawa Foundation na lokhatlakliba khongthang ase Mahirui Singh da larik khak tambibagi mathakta laishu yauna takpi tambiba se apaba khongthangni hainasu Pradeep Kumar na makata na phongdokhe thauram atuda chahi asige kosem na loba class 12 ke exam da mai paklaba tongan ba relief camp sing da leiba Mahirui kaya da khudul pot sing piduna Pukning thogatke Yamdar say Yohum sponsorship Pangbaya, Yamna Pazava, Skimama, Hogi Mission Basilia Makada. Lay Masi Equida, Pangba Pauda, Yamna Angangsing, displace Angangsing is the priority Piraga, Pakshana, sponsorship Pina, Vogi Tora Malay, Masi Soidana, Tuna, my partner Pangtrokan and Kali. Adana Ahan Mada, Lariktam Pamje, Pazana, Lady model school gi masing chi hengala laga boarding facility leitaba oiragadi angang sing du manang na ko school amada government school amada tambasida school dugi infrastructure oja wapa mayam lei mama pa gi apamba se private school aphabani khalga tamme da koina government school su aphabani right to education act lei asi utke haragadi boarding facility option biba machang masi tawina ba koi round of talk koi haijagare makata na ju haijagani aduga sagi sponsorship se si ani se la di khram khaidi tangdu leita dana leiba ngang sing se relief phangani rehabilitation mai kai da pro pangam ne thaji